पाउचेद युमफप ओइबा मरुइबा पाउ खराब दे तौजरे कोकोमी की मणिपुर स्पेशल स्टेटस डिमांड लुक कयाना सौगतनारक्ले कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की स्पेशल स्टेटस डिमांड तोगन तोगन लुक कयाना सौगलकपग लोइना हयेंग डिसेंबर 16 GM होल पांथोकदब मियाम की मिफमदा सरुक यागनी हाइरे सौगतप वरोल ओइना यूनाइटेड पीपल्स फ्रंट मणिपुर थादोरप सेरोल अमना हाय लमदम असिदा खुंदामरि फुरुप खुदिंगमक चप मानबा चक्तुंग फंगमिनदुना पुन्ना चौखुटमिनबा पुन्ना हिंगमिनदुन अपनबा मणिपुर अमा ओइदुना लागले अदुना हेन्ना मतिंग लेबा खुनाय अमा ओइननबगी वफमदा मणिपुरदा खुंदामिनरिबा फुरुप खुदिंगमक असेटपा फिरेप अमा लौबगी मतमदु लागले हाइना खंजै ngasi di Manipur da phuruk masel ki marakta tongan tongan ba wakhalon puthoktu tongan taba manba ki thong sing paikhanarap ki mami ama tarakle masina atoba phuruk sing butung oinaram duna lamdam sigi apun bagi saktam da karak nabaki masakam ohilak pasu yai aduna coordinating committee for Manipur integrity COCOMI na demand torklipa special status for Manipur asi United People's Front UPF na mapungphana sawat pagloina na ayeng pangthok kadoriba miyam gi mifam da saru ya jagani Manipur de laiminariba phuruk kanglo khoding maki losing basing akang aisina saru yabidun ihena phaba apunba Manipur ohina nabagi suggestion phongdokpiu amade punna saru yaminasi haire amoromda COCOMI gi special status demand asibo mapung phana sawat pagaloina GM holda pangthok kadoriba miyam gi mifam da saru yagani aina all Manipur Youth Protection Committee MF kona thadora pasirol amana haire serol duna hai Manipur na Indian Union da tendringai aikoi khunai as ing chikna lai tangdu leitana kanglo phorop kudingmak nungsi chana na Manipur national unification process na punduna leirambe matamadu ki aikoi ki lengak lol adu kanglo phorop kudingmak po manaba status pi balengak pathamne Indian Union da Manipur na pun khraba matung da Manipuri aikoi ki lengak lon da divide and rule policy sanaduna magi kanglo phorop khakta gi jai fana bokona pakya yawrakle masidi tasing ne ipa ipugi jong tal yen ba haiba adugumna India government na Manipuri aikoi da sanare masigi kudam de isin ina oiriba naga na Nagaland Kuki na Kukiland demand torkliba asine Manipur ki integrity and administration da akaiba perak pa yaroi aibasi Manipur miyam gi pherepne matang asida Manipur aikoi gi oiba special status ama India lengak ta gi talaudrabadi aikoi gi mangjaba oiuragane Manipur political special status demand asi kanagomba community amada gi mayok tanate Manipur aikoi gi common aspiration ne asigumlaba phibam asina Manipur gi tunggi achumba phirep ama amasung puwari gi jamna mar oiba tangkak amu hewragani aina serol aduna makhatana haire akom lup kanglai phakna thadorpa serol amanasu COCOMI gi special status demand mapung phana saugatli amade heng pangdo kadorba miyam gi mifam da saruk yagani haire serol aduna makhatana hai kanglai pakta sahi sakya dagi tongan ba phurup kyana nungsi chana kundamin aduna lagle kundaminari phurup singi masak tong koina ngak pangamjana ba COCOMI na laruk leba khongthang ase asumba khongthang ne marabasina hayeng GM hol da pangthok derba miyam ki mifamda akom lup kanglai pakna chauna saruk yagane phurup achong masa khaiden tong koina nungsi chana na lemina na bokon riba mifam asida miyam punamak asu saruk yabina ba akom lup kanglai pak ki mai kedagi nolok pakaluna na ikok nona hajari aire Women Association for Association Economic Development WASDEF ke serol amana COCOMI gi special status demand asi asumba khongthang ni sawgali haire Indigenous Peoples Association ol kanglai pak ipak Manipur ke serol amana su COCOMI gi special status demand sawgalakle National Identity Protection Council ni phona su COCOMI gi special status demand sawgat bagal loina hayeng gi mefam da saruk yagani amadi miyam na su saruk yabiu aina lupasin ki serol na hairakle Nagalamrom da Manipur punbagi oiba special status tangani aina COCOMI na lorok leba khongdang asi Indigenous Peoples Association of Kanglai Pak ipak Manipur na sawgali aina lupasi ki publicity secretary RK Pritam na thador pasirol amana phangdorakle lupasi na press na thador pasirol aduna ai Manipur ki singtam ani makhiram kudimakta awat pana pik thanduna balemgi purup singi marakda swat haduna leire apikpa purup kiana pancinduna semba Manipur ki lengak lol amati senmet lon ehna phibam soksinduna atopa state singa manaba ngamdana leire hiram kudimakta yenglaka swatharaba sing mengkatnaba amade yelong be kanaba ki damak Manipur special status pe gadabani aina COCOMI na taliba demand asi asumba khongthang ni amaromda COCOMI na special status demand gi thangjilak leb khongthang asibo milan amadi ki SN sawgalakle tha asigi kuntaru tapang thok derba miyam gi mifam asida saruk yabiu aina phongdorakle nagala maromda su COCOMI na pukhalakle pa Manipur ki special status ki wafam sawgatkani mairoi lop manga COCOMI na handak bukhalakli pa Manipur ki special status ama thambagi wafam asida emsu
Desam KSA Suk amadi AMS nasu mapung phana sawatkani haina Desam gi Secretary General Laisangtam Lamyan bana phangdorakle Mahiroi lup maga asigi thopu basing saruk yaduna asi ko kaiten de leiba Desam gi mahiloising da pangthoki papau gi mifam amada Lamyan bana makhatana hai tongan ba phurup singna punduna seple pa Manipur asida itatana phurup masel ki marakta noida dab gi thokdok kya thokle Masi Manipur na India da pun khraba matung India ki leiraba political system asida aikoi gi lamdam asida oriba mahung asiga susinadaba kaya yorokpadagini maramasina aikoi isagi oiba lengak londa hena mapangal piduna wathok sing asigi waroisin purakna palambi semjaba mathok tai maramaduna Coordinating Committee on Manipur Integrity COCOMI na pukhalak lipa Manipur ki oiba special status ama pigadabani aiba wafam asi yamna maram chaba amati logical oiba khongtangni haina khanduna mahiroi lup manga asina wafam asi chogana bapirap laukibane Manipur hariba lamdam asi yalongwai dagi phurup kanglup sina pundanga minaduna jamna maning makha tamna leirak lebak amade aikoi gi oiba constitution amade assembly matik chana leijaduna kha nongpok Asia da jamna masak thokna leijan lebak amade asugama Manipur ki distinctive political history asi India yauna malem gi lepak sin ikai khumna bapibam thoge aikoi na sum malem sin bathuna khangan ba amachange loinana hariba asiba ikai khumna diba utpa oina Manipur ki oiba special status ama bibi ba natragana political autonomy amal hen ba change aike India hai basi federal structure leiba lamdam amane masida power sharing the union state ki haina khaiduk tun leira basu Manipur ki oina leiriba kudong chadaba asi distinctive political history asi khangbiduna masigi oiba solution propaganda balambi ama oina COCOMI na pukhalak lepa wafam asida lamdam asigi tongan bafur khudima ki miyapna punna Sougatnarakli si ainasu lamyan bana makatana aike atopa pau amadana China da fajiliba Hong Kong ki miyoi singi warol wail auragane Tha mari ki mamang da hi tonglaga Hong Kong tagi chena ba khonabada Chinese authority singna phakiba city asigi miyo taragani thui ki manungda tara ningthauka numitta mainland ki city sanjenda wail chathaba huragani haida irai numitta supporter kana phangdokre city aduda hanadagi piramba autonomy ki chang antaraklakani aibagi mi painaba hengal ngai cherakta financial of achibo thadukna chena ba khonariba miyo singbo Beijing ki authority singna phabagi thodok amu oina case adu Hong Kong amasung mapanda thawa yauna yengnare Mainland China da changlakpada numit taramari ni quarantine tawlibadu yengduna imung marung sina makoida numit kunni mangjona na notice piduna court lakpa janbina ba aijake DDN sing imung manung na pamle basi onna taina pada government na hana okil sing da warul ki wail ki matam khangalaki aina support group amana phangdoke malem na yalakpagi sang khwaidagi anthanaba Chinese authority singna Christmas manung da hatu case ba kana ba honai aibasi thong asin utli aina DDN Indi League Mase British Lina Pangdoke Farm Law Sing Sahi Amana Tragana Ani Chatnaba Yalo Loumisingna Kannaba fngdrabadi semdoknaba Thourang Tougani Rajnath Farm Law Sing Aduba Sahi Amana Tragana Ani Paupadangi Chatnaba Yahanaba Ngase Defense Minister Rajnath Singna Apel Daukre Amasung Maduda Karigumba Farm Law Sing Adu Loumisingna Kannani Oidrabadi Madu Government Semdoknaba Thourang Tougani Haikre Farm Law Sing Sahi Amana Tragan Ani Gidamak Chanhanduna Tabak Oina Pangtokpa Yalo Masi Sangeng Am Oina Honaduna Yengsi Amasung Karigumba Loumising Gidamak Takani with the Batarabadi Government Hek Oitopa Yaba Amendment Put Namak Tonanaba Thourang Tougani Ida Loumising Kaya Amasung Opposition Anoba Farm Law Sing Adukimeta Satarkli protest Adu Tenganaba Lengak Piraba BJP press conference Sama Amasung Mipam Satriki Thourang Saruk Oina Delhi the Pangtokpa Rally Amada Rajnath Singna Aike Sarabagi Pau Amada Sok lising ani kun mathoi asi singnaba chahi oigadaba training session da Ningthina pukning chnggani ngangam Bala Indian Women's National Senior Football Team da matol lomna sanariba amasong puari kya sembangam liba Manipuri footballer ngangom Bala Devi asi chahi asigi February thada Scottish Women's Premier League ki Ranger FC da yaukiba mikup adu da European team da professional contract pinakiba lebak asigi ahanba nupi footballer oike Balagi mai pakna khong thangjiliba lambi aduda match khara sanaraba matung coronavirus ki mating nangbana matam kuina sanaba lepke matam aduda mahak chamamnaba pokhi adubo akhang kanba amasung pandam amagi makhada sangsilakba haujichu leptana record kia thamle agency asida balana ai ayakna February thada mapam asida leibaga match khara sanaraba matung khangaudana lockdown thamjanke mapam asida sanabagi amasung buari semnaba laklaga sanaba phangkidaba mikup aduda Isada wangkya angjaduna sanaba phangamlaroidra haina khanke mapam asidadi kalen thagi matamda aduki matik sangi amasung pungphang ka hena khenabana imung manung gi miyosing
फाउबा निंगथिना वारी वताई तौबा फाउबा फंगिदे अदुबो हंजिन हंजिन वखल खल्लबा मतुंग मसाना असिदा पुंगनिंग चमनब लेपचदुना इसागे सानबगी मोंग नौना नैनदुना असोनबा जागासिंग मेंखनबा बसों हक्सांग फना अदुमुक थमनबा होनबना लॉकडाउन की मतमसिंग अदु निंगथिना सिनबा ngamखे लॉकडाउन चथरिंगी मनुंगदा बालाना नोंगमदा फिटनेस सेशन अनिरक चथगे मांगना अयुक्ता लमजेन चेन के अदुगा नोंथिनदना वीडियो कॉल की खुदांगदा इंडियन टीम का लोइनना फिटनेस सेशन पांगथोकी लोइनना चाक थोंगलिगे मतमदा स्कोट फाउबा तौखी बालाना लेरिबा मफम अदुगी अनपदा लेबा पाकता लमजेन चेन मतमदा स्कोटिस मियोसिना पुंगनिंग थोगतपिखे बालाना हाई सीनियर सिटीजन किया अमन नोंग ताराबसु लमजेन चेन ओखी अमसों मखोइदा लमजेन चेन बगी निंगथिना मतम फंगदबना नुमित जुंगबा मतमदसु मतम फंगलबदी एकता लमजेन चेले मखोइना तौरिबसिंग अदु उरगा अइंगोंदा पुंगनिंग थोगतपगी लंबी अमा ओइखे इंडिया ने लिसिंग अनी कुनिथोई द AFC एशिया वुमेन्स कप युम्बु ओइगदौरी मसिदा मणिपुरी मचा असिना लाकदौरिबा सही सिंग असि सिंगनाबा अम ओइगनि आइबगी मतपीरे मागना हाई लिसिंग अनी कुनिथोई द आइखोइ असोबा मैच किया सानागदबा लेरे सही असि लाक्तंगेद टूर किया चलबा यारी मसिगिदमक आया हौजिकतगी हुना निंगथिना सेम साबा मथौताई लोइनना लेप्तुना ट्रेनिंग सेशन द माइ ओनचिन्दुना टीमबो माइ पाकनबा होदबदा थौतांग लौगनि हाना फंगदोखे बरगसिदा अपुनबगी सक्तम कन्नबा सेम सारगा लेरसे NNPG की डिमांड मणिपुर सोखनद्रबसु NSCN-IM की पिस्तूल की वारोइसिन पुरकपदा मियाम की इंटरेस्ट सोखलप याबगी फिबमदा लेबन मियामना अपुनबगी सक्तम कन्नबा सेम सारगा लेरसे आइना दी नॉर्दर्न यूनाइटेड क्लब ऑर्गेनाइजेशन NUCEO ना फोंदोरकले हिरमसिगी मतंग NUCO की जनरल सेक्रेटरी थौदाम जॉनसन मंगांगना खुदिक पिदुना थदोरको चेरोल अमना आए NSCN-IM अमदी इंडिया लाइंगक अनि की पिस्तूल की वारोइसिन पुरकनबो हुदारिंगैदा यूनियन होम मिनिस्टर ना मियाम उनना लाक्लिबा असि वारोइसिन मणिपुर सोकले आइबा ताकपने यूनियन होम मिनिस्टर ना यामना तांगना लाक्लिबा खोंगचत असिदा तोंगान तोंगान बलुक क्याना माक उनबदा तोंगान बो वाफमसिंग थंबगी महत्ता अमुको अमदि लुप क्यान अपनबगी सक्तम कहन बिगनो आइबा वाफम असि नतना थंबिगनो नौना डिमांड तोबगी महत्ता हाना लेपखिबा मियामगी फिरेप हुंद्रि आइबा खंगनसे अरुबदा कंटेंटसिंग असिगे मरुइबा पाउ खरा असि पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबीरबा पुनमक पथागचरी चैनल असिन अदुमदा कानरबदी सब्सक्राइब तौबिद्रिबसिंग सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काउबिगनु पुनमकपो अमुक हाना थागचरी।